Bisal Megamart Wathok Mari Lenana Ngasi Ahing Nongyai Thobal District Matam Kaktana Total shutdown laothokhre and social media sing the Taganarakle. Kuki Militant sing na Pong Ring Rong da attack Laothokhre Chungzang Long Pan Mai Koba Rong Mai Kunja Amaside. Ngasi upung mga arom tabada Pong Ring Rong Part 1 the labor Rong Mai Naga Biles the Kuki Militant sing na akanamo ong da attack Laothokhre Thodo the Kolasagi Kunja Chungzang Long Pan Mai Koba Mioy Amaside Haina Pong Ring Rong Youth Club da Thadrok pa Serol Amana Haide. Serol sina makata na haide bana Kuki Kulai Paiba sing na Pong Ring Rong Kulda Apo Makagi Kulai sing Sizinaduna attack Laothokhre Matamadu da Mioy Ase Mapam Kangdana Mang Kibane Kona Nongmena Paduna Siraga Leram Kibane Youth Club Asiki Maikaidagi Chungzang Long Pan Mai Ase Matau Karam the Lake the Bonohabigi Matang the Mapung Paba investigation Ama Sataba Matau Tai Haide Amarom the Youth Club Asiki Maikaidagi Lake Kidrabagi Imumanung Nang Horiba Awapa the Saru Yarakle Loina Miamna unverified over information Singdagi section Nabasu Apple Torakle Taudosika Mari Lenana Working Committee on Joint Tribe Council Manipur Amasung Kuki Naga Council Manipur gi Maikaidagi Thadorokeba Serol Amanasu Thaudosi akanamo ongda condemn Torakle Loinana Thodosi Misamyamda Atamana attack Tobane Haide Joint Tribe Council Manipur gi Maikaidagi Thadoropa Serol Amana Haidebana Thododu Kuki Armed Group Singna Sathakibane Eyewitness Singi Matungina Security Force gi Maikaidagi Thodo Adu the Kuki Militant Singda Technical Assistant PK Hainamara CK Kuki Kulai Paiba Singaduna Kuladu da Mathong Maram Kangdana Nomai Round Kiamarum Kapsilakiba Duda Kunja Sing Akitu Zungba Mayona Ke Joint Tribe Council ki Maikaidagi Security Force the Siriba Marar Asiki Matang the Presence of Chana verify Tobangam Lona Mari Lenaba Security Agency Singi Maikaidagi Officer Response Amata Lakpa Laitre Taudoduna Maram Oiraga Hosuk Mapamadu da Tension Wang the Lady Haide AR Ka Henba Tawongi Mayokta Matam Kaktaba blockade haikhre Ukul District ki New Haven the Kulge Authority ki Ayaba Yautana Nipu Suba AR gi temporary post ama namduna hangzilakibagi mayokta ngarang tangkhul mera paibi nupi singna fence corner sokbau amasung New Haven da jangsin keba khongjangda Assam Rifles no lap round kapa yauna ka henba thawong kya chathakibagi thodokta nupi kun hena asopan nanghan kiba amasung katho katamnaw longgi president tamthina phu kiba thodoki mayokta lob asina konba jaga singda leiriba national highway singda khudaktagi matam kaktaba blockade chathaba haikhre katho katamnaw Longi Vice President Chansing Yanauna Thadrokpa Cherol Amana Haidebana Sokbau Kulgi Manungsana New Haven da Sajiliba AR gi outpost asi Kanglon Kaina Sajili Haibagi Wahauda Garangi Miyamgi Ihawadu Horokibane Thaudo Aduda Nipusuba AR gi CEO Colonel Sunil Luthigi Kaman Makada AR gi Parson Singna Misa Miyamda Henba Thawong Kya Satakibadu Labak Thibane Thaudo Aduda AR gi Commanding Officer na Misam da Thang Paiduna Kihanbagi Thawong Phawa Satake AR gi Parson Singadu Yu Ngauduna Lerambasu Miyamna Thengnake Assam Rifles Satakiba Thawong Singa Simioibagi Hak Khongaunabane Makoina Satharakpa Thawong Singa Sigi Matungina Miyamna AR da Non Cooperation Movement Satharagani Haide Civilian area da Nomai Puraga Koicha Chatpasing Thengnarabadi Nomai na Kapkadabane Haina DG CRPM na Phongdokre Northeast Hojik Lairiba Phiba Masi Mapung Phana Laksinaba Honabada Chahi Amadagina Ama Makai Phauba Sanglaba Yai Kanagumba Lamhen to Henba Singna Civilian area da Kulai Paiduna Satokosin Tauba Tarbade Hek Ubaga Kaptuna Hatkadabane Haina Haukiba Jun Tarukta Imphal ki jaga amada CRPF ki General GP Singna Manipur thunglakiba CRPF ki Janiga Tara Cobra Battalion ki Commando Sing yauna pangthokiba interaction program amaga mari leinana akanba instruction pikhre haide interaction aduga mari leinana lek oirakiba minute 6.05 sangba video amada yumpham oiraga national paper ama oiriba di hinduna report tawkhibagi matung inade CRPF ki makok thongba officer kya yauna pangthokiba mifam aduda CRPF ki DG Asinang Makhata na haikibada Manipur da lairiba lalhaubagi irang asi laksinnabaga mari leinana Cobra Commando Singa Sathagadoriba Operation Asigi Matangda Manipur Government ga Awangba Thakta Mifam Pangthoktuna Khananaina Khre Northeast Hojik Lairiba lalhaubagi irang asi mapung phana laksinaba honabada Sahi amadagi ama makai phauba sanglaba yai Haukiba Sahi 2023 ki May 3 dagi tholakiba kanlup ki irang asigi manungda Manipur Police ki armari dagi tongan tongan do makhalgi nongmai amasung nongmai maru lising kia lut tawbagi thodok laikhre civilian singi khutta yam kharba khulai sing laikhiba sina
state asigi security gi phibamda asobo signaba kaya mayoknare security gi maikaidagi lut tawkiba khulai sing adu lokhatnaba honare civilian area da khulai paiduna koicha challiba lamhen 200 mil sing adu nongmaina kapada karimata puning waningai leite maram sana action singi damakta CRPF ki director general ama oina madugi damakta sabchana thengnagane lamhen 200 sing adu da nakoina nongmai kaptrabadi government aikhoida yamlaba nongmai amasung nongmai marusing karigidamakta pigadawribano nakoigidamakta ai leiri aina nakoigidamakta chapchana lepiba phawbudi legal oiba action singi matangda karimata waningai leite haukiba April 3 ta Bisnupur district ki Moirang police station ki manung chanba tronglawbi awanglekai da militant singna bong kapsinduna mayumda tumduna leiriba angang ani hatkiba thawdo adugi matungda maitai amasung Kuki zone gi marakta buffer zone area ama oina leiriba Gelmol da leiba CRPF camp amada miyam ki mob ama thomjilakibadda CRPF ki maikaidage kapada protester ahum sikhi yamlupa miyam singa du numit adugi ayo anganbada bomgi attack ta maitegi anga ani sikhiba thawdo aduga mari lenana sathakhibane Gelmol asi matam amada Kuki zo singna khundaramba khulamane adubu 2023 gi May 3 dagi thorakhiba maitai amasung Kuki ani gi marakta tholakhiba kalupki irang aduna mafam aduda leramba tribal community singa du lanjenabadagi hariba khuladu hauji hujik CRPF ki base camp ama oina leiribani haibagi wafam palladuna CRPF ki DGPS na makatana haikibada nakoina legal gi oiba action singda karimata kiningai leite haike militant singna tragal lamhen tuhenba singna civilian area singda khulai paiduna kocha chatuna leiba thengnarabade makhoi singa do hat kadabane maduda karimata singnaroidabane masina koina chapchana pangthokadabane miyoy aduda kyara hana warning tawrabusu makhatana chatharakpa tarabade force sijinaba haibasina achumba khongthang oigane CRPF asi Manipur da khwaidagi masing yamna deploy tawriba central force amane anti maoist operation ga mari lainan lengkhatkhiba cobra commando ga battalion anisu nauna status da deploy tawragane mamang sahida left wing extremist ama oiriba maoist sing asi maru phangna muthalagani haibasi kanamatana aikhoida thajakhide adaba hojikte leba asidagi maoist sing asi muthakhre mathangi turn asida Manipur dane haukiba sahi 2023 gi May 3 dagi tholakhiba irang asiga mari leinana state asida miyoi sani hompuge mathakta sikhre haukiba February 3 tagina amuk Kuki amasung Naga singdi marakta nauno ungkhanarakle masina state asida leiriba conflict asigi anauba mayon ama oidi haina phongdokhe miyoi lising kiana saruk yaduna iribak Manipur kannaba miyamgi taksin khongsa chatkhre NRC update tawraga lamdam asigi mitop hana khandoktuna masa masagi maramda halan kharba matung census pangthokadabani haiduna tongan tongan belup amadi CSO sengna sangsinduna lakhibatuki saruk ama oina ngasi taramari CSO kanglaipak na sinduna lamdam asigi tongan tongan ba phurup singi miyoi lising kiana Manipur da NRC update tawdri phawba census tawwa pangthokpa yaroi haiba kholawga loinana Ilepak Manipur kanba miyamgi taksin khongsat ama ayuk pung 13 taba matamdagi Kwakaithel tidim ground dagi hauduna Thamaiban thau ground tamna chatkre khongsat adu Thamaiban ge thau ground da pullaba matung miyamgi oiba mifam ama pangthokhe ngasigi khongsat adu ga mari leinana taramari CSO kanglefaki convener santa nahakpamna phongdokhibada Government of India na lebasagi North East region da foreigner sing khandokpagi chathagadaba process asi wahi khakta da yamna haksin lawba malaga thabak oina pangthorakdaba asina lamdam asigi miyamna peningai oidre awang nopuki state pumba se foreigner singi infiltration chauna leire haba se lenga na mayek sengna khangna phawda foreigner sing asi khandokpagi chapchaba thaba amata paikhatpa laitre Manipur hojik miyamna mayak nariba awaba sing asi mitop singna lamdam asida changsilaklaga thohanbani habasi mayek sengna khangnaraba wafamne kumja 2005 tamatamadugi lenga na Myanmar da based oba kukilal hoba KNA su khuyek pinakhiba aduna maram oiraga ngaside Kuki Militant singna su gi maromda lamdam asigi yelhomi singda onsilaktuna landarakle masida India lenga amade Manipur lenga na usinaduna tumina leithokliba si kari karamba aronba agenda leibano haiba si miyamge asobo wahang ama oirakle lamdam asida changjafam lawduna leiriba chen Kuki narco terrorist singna ngaside leba asi thugaiduna makhogi oiba homeland ama samgatnaba honarakle Manipur na haujuk mayok nariba awaba singasi loisenge hairabadi India lenga na mapalamdagi changsilaktuna leiriba immigrant sing asi khandoklaga masa masagi maramda halan khinaba NRC update tawdana census pangthokiba tarabade
illegal immigrants sing ase India ki citizen ni haina claim taropagi khudong chaba du pibaga chap managane masagi mathakta legislature amadi administration da phawba marata sin khiduna makhogi oiba aronba agenda kaya adu thabakta onthorakpa yabagi thajaba du lai haike mahana makhata na hai ngasigi khongsa asiga mari leinana thangmaiban thau ground da miyamge oiba mi phamama pangthoktuna tongan do warep sing lawrbu matung India ki prime minister amadi home minister da memorandum pisintuna miyamge warep adu thabakta onthokna ba taksilagani haike Delhi ne Kuki group sing sizinaraka Naga ki mayokta shadow war sa tharakle haina IM na phongdokhre Delhi ne Kuki group sing sizinaraka Naga ki mayokta shadow war sa tharakle haina NSCN IM ki news bulletin Nagaland boys the phongba report amana phongdorakle report asina hai matam kya ki mamang gi Manipur da kaluki yengthina ba amadi hana sunaba gi thodok sing thoktuna lakle adubo hauze Kuki refugee sing amadi Naga sing gi marakta thokliba wathok ase indigenous people sing gi mayokta atamna sa tharak lalong amane Naga singna awaba kaya khanglingai gi chara asida yekna bana mayai ka basinjak yon baga loinana malem gi thakta semjin sajin bo wafam kya phongdoktuna makhoi gi phirep adu asumba marhanna bo honarakle mamangai dagi hauna Naga hills area singda Kuki singi leifam sengkolakpa gi thong asi lone yadaw mo ongda paikhalakpa thawrang ne haina palladuna NSCN IM gi news bulletin asina hai Naga gi asengba right manghalaga lamlejataba Kuki singda leifam pi na bagi pandamda akhanaba thawrang asi lokhalakpa ne haide Action lokalagane haina phongdorakre thasagi mangada kumbi assembly constituency gi wangu gram panchayat ki ward number 4 gi manungda leiba laimrembi BLF ithagi treasurer and Roni Balana GPS gi manungda leiriba SSRLM ki makhada leiriba BLF tareta sokpya ba wafam sing media da phongdokhiba du masaki maranai oiba wafam ne matungda BLF sing gi ayaba yauduna thabak toramlabadi chapchana action lokhutgani haina wangu tamfa BLF ki president loitongbam sumati leimana phongdokhre Rajya Sabha ki mirep oinaba adhikari mayum sarda natana kanamatana mirep se pisanarakidre haide Jaliba thasigi kunma thoida matam loiragadaba Manipur Rajya Sabha ki seat amagi mikhal gi damak ngasi mirep se pisan khibagi aroiba pungpham phawbada NDA na puthokpa adhikari mayum sarda natana kanamatana mirep se pisanarakidre mahak ngasi numijingba matungda masing yamlaba MLA singaloina na returning officer ki office oiba Manipur Legislative Assembly da mirep se pisinba lakhe mahana mirep se ahum pisin ke hanma mirep se dana MLA tare na Professor Oike MLA Taret Adudi Govidas Konthozam Laisang Tiam Susindro Laurembam Rameswar Kumuksam Zoe Kishan Khairakpam Ragumane Nishikant Sapam Amasong Sapam Kunjakeshorni Anisuba Mirepse Adudana Hanagi Minister Nongthombam Biden Losi Dikho Abdul Nasir T.A. Syam Kumar Irengbam Naline Ram Muibana Professor Oide Nomination Paper Ahumakta da Kuki Zogi MLA Amata Professor Oine Yaudre Hayeng Mirepse Scrutiny Taugane Jun Taradana Mirepse Lokthopage Aroiba Nomine Nominasida E Sarda Lambayau to Mai Pakle Haina Lokthoklobi Yai Haide Central Security Force Hek Ubaga Han Kro Haina Imasingna Aki to Zumba Kolau Galona the Taliba Sigi Nungi Wahanto Karino Haina Lupmangana Pongdora Kray Awana Taraba Miambunga Pishan Bigi Haiduna Lakwa Central Security Force Hek Ubaga Lakpigano Han Kro Haiduna Mahiro Sheng Imasingna Aki to Zumba Kolau Galona na Taliba Sigi Nungi Wahanto Karino Aki to Zumba Pokto na Mipai Tabai Tauriba Miam Adubu Temjin Biduna Miam Duna Yabum Ongda Watanaba Honabagi Mahutta Tiaga Cell Captuna Lati Charge Tauba, no my capana sing but Tauduna Mahiro Amade, Mama Gumlabe Imasing of the Sohalibasina Takleba, the Central Security Forcing Morel Gitar as a yam, namely Hana, Laura Dogi Maram like Tehana Amuko Gates and Minariban Lup Mangage, Convener, Sanjoy Sorokhaibana, Kuyek Piduna Press at Hador Pasero as in a Heidi, Zeros in a high Garano Tilpung of Humrom Taba, Matamda Assam Rifles, no Uko District in New Haban Amazon, Pins Corner, the Kunjasing Tan kind of Bahona, but the tear gas cell, mock bomb, no make kappa, Hena Pelata Dana, Mama Obising the Lachis are Stauduna Pusa, Ibada, Aswapan, Nankebadu, Lup Manga Hibade, Amuko, Poire Lemeron, Merapai be upon Manipur, All Manipur Women Voluntary Association, Committee on Human Rights, Samadi Manipur Students Federation,
akana maongda yaningdaba phongdokle hojaujuk Manipur da lairiba tangdulai tadriba phibam asigi warosin purakdaba honabada lengaki thausil amasung lengaki siphai singi mateng yamnamak mathau taribane adugumlaba lebak ngakadoriba lengaki siphai sing aduna karigidamak misam miyamda phuribano misam miyambu ngak senaba siphai sing ubada miyamna akiba pokleba karigino mosina taklibadi security forcing asi misang mikhai naraba makhoi leibana irang asi hena thoknaba maram oirabra wafam asi hena miyang sangbidana athubada warasin pigadabani haiba wafam su lup mangagi maikaitagi thamlakle Thobal Court Complex the NIA Special Court ama hangdokhre Department of Law and Legislative Affairs na High Court of Manipur ka khusamna duna Thobal Court Complex ki NX building ki ahum suba mathol da NIA Special Court hangdokpagi thoram ama ngasi pangthokre thoram adu da saruk yakiba Manipur ki Chief Minister Y Khemchana phongdokhibada hairba NIA court asi leibana NIA case sing thengnabada khudongchaba kya phanghalagane court asina case kaya loisinaba honabada khumang sausalan ba ngamlagane Manipur si irang toina thokpa lamdam ama oibana tongan ba NIA case kya lai case sing asi thengnana bagi damakta Manipur ki wangmada chalamba du lamdam asida NIA court ama lairabanina madugi mathau tara roi masina arembada miyam ki sel amasung matam manghalaba du su ko hanba ngamlagane court asi leibana asumba wire athubada phanghanbagi system ama su soidana uba phanglagane haibagi asauba thajaba ama lei haina Chief Minister Yumnaw Khemchana makhata na phongdokhe ngasigi thoramadu da Home Minister Govindas High Court of Manipur ki Chief Justice M Sundar Justice A Bimol Justice A Guneshwar Sharma Kangbo SC ki MLA or Surja Kumar Principal Secretary Law Arun Kumar Sinha su moroba mithunglen sing oina saruk yakhi haire Kha thangba Philippines ta yuwa habada miyoi kun sire chani hena asokpa nangle haire Kha thangba Philippines ki Mindanao Island da ngasayuk Richter scale 7.8 jona yuwa habagi thaudo ama thokibada miyoi kun sire chani hena sokle hena official singna phongdokhre local gi matamda ayuk pung 3:13 tabada akanba yuwa habagi thaudok thokraba matungda Philippines Indonesia Japan amadi Australia singba mafam singda tsunami gi alert laothokhre South Cotabato Sultan Kudarat Sarangini amadi General Santos City da building ki amarom ningkhairake Thaudo ki matang da Philippines ki President Ferdinand Marcos Jr. ki mijang makhada tongan ba agency singna mi kanba amasung mateng pangba ki thabak paikhale yuwa habana phibam sokhalaba mafam singda school sing class tawduna ba Marcos na khanganke Occidental Province ki Dafau da labor primary school amadagi thagalakko video amada mi pairaba mahiru singna laimai da punduna laiba ulakhi haire